Russian President Putin na Lanmi lak ahumlom Khomgattuna lan Soknahannaba Wapham Laothokhre Ukraine da tha taruk hena lan soknaraba sida yamna thina maithiba nangba horakpadage Russian President Vladimir Putin na Reserve Lanmi lak ahumlom Khomgattuna lan Soknahannaba Wapham Laothokhre mahaki thausilasi maithide haina yazabagi mahut nuclear lan phauba sokningbagi apamba phongdokpani haina maikai kayana singnare Russia na lan thengnari basi apunba nongsup laibak singgi military machine gani haina maram piraduna Putin na masit makai oina ahenba Lanmi takhanaba phirep laukibani haire Putin na Wapham si jati gi maphamda television gi khuthangda piba paujel amada laukthokibane maduda mahakna Russia gi ngamkhai ngakthoknabagi damak Russia na areba pambai pumnamak sisinagani haina phongdokhe mahakna Wapham asi phagi nati haina su nongsup laibak singda warning tawkhe Lanmi khomgatpagi thabak adu khudakta haunaba Putin na executive order ama hanana sign tawkhre haire frontline sangdorokpa Ukrainian military na Russia gi ngamkhai paring da leptana bom kapsilakpa amasung ningkha tamhallaba mafamsingda attack tawba haurakpa sina reserve Lanmi sing kaukhatpagi tangai fadaba lakpani haina Putin na haike Putin na phongdoglibu Wapham se ngarang nongpok Ukraine gi luhang samasung Donetsk aduga kharomda Kherson amasung Zaporizhia gi saruk khara Russia da tinsinnabagi damak lakliba tang kulhumdoi dage kuntaret phawbagi manungda referendum tawragani haina lauthokraba matungda nei Putin na jati gi mafamda paujel piba hek loibaga Russian Defense Minister Sergei Shoigu na reserve Lanmi lak ahum kaukhatlagani haina lauthokhe lan songnaba hairaba masung experience lairaba Lanmi khaktamak kaukhatkanei masigi criteria si phangbami million kunga mangarom leire Madugi chada amarom dama kaukhatkadabani haina Shoigu na haikhe Putin na lauthoglibo Wapham si masagi aswanba uthokjabane referendum pangthokpa Lanmi takhatpai basi Russia maithi de haibagi khudamni haina Ukraine da lairiba United States ki ambassador Bridget Brink na phongdokhe Russia na Ukraine gi lam saruk sing khudum san sinduna claim tawriba kaya se United States na kaidonung da recognize tawroi darkar tariba makhai US na Ukraine gi damak lepkani haina ambassador na haikhe British Defense Minister Ben Wallace na su Putin na lawriba phirep asina mahaki landaba si maithiba hore haibadu uthokpani haina phongdokhe Putin namasung mahaki Defense Minister na masagi citizen lising kayabu sihannaba thajille khulai ningthina pidri amasung yamna mathong chadaba mawongda su lusingle fana yamna threat tawgera natraga prasar tawgera maduna lanasi Ukraine na mai pakli haiba achumba waphamdude losinba ngamloi Prithibi gi laibak sing lingjel manana leidi amasung Russia si prithibi sida tokhaina taba laibak oirakli haina Wallace na haike Putin na jati gi maphamda wangang bada nongsup laibak sing na Russia bu mapangal sonthanaba khaidoknaba amasung aroibada mang takhanaba silli haina maral sikhe English amaga chamapan marfu draga mathoida makhoina Soviet Union thugaiba ngamkhi haina haujik phongna haire madugi thabak adu Russia dasu tawduna tongan ba lamdam ohenana baduga amaga yamna thina yengthihana ba makhoina honari haina Putin na charge tawkhe Ukraine na paliba sarkar ase mirei ba ki khunek Lanmi sing amasung nationalist sing pusilakle makhoina NATO standard ta train tawba military unit sing pusilagli amasung nongsuplomgi advisor singge order illi haina Russian president asina haikhe ngasi aikhoigi Lanmi singna kilometer lising ama henna sangba front line da lan songnari base neo-Nazi unit Ukrainian army khakta natte adubu nongsup laibak singge apunba military machine ga soknabani haina Putin na haikhe nongsup laibak singna nuclear blackmail tawri haina charge tawraduna Putin na Russia da makhal makha kayagi khulai sing lay amasung khulai kharadi NATO gi laibak sing da leiba khulai dagi henna modern way haina su Putin na nuclear gi threat tawkhe aikhoi gi ngamkhai da threat lakpa matam da amasung Russia amadi aikhoi gi miyam ngakthok taba yadabage phibam laklabade aikhoi na areiba weapon system pumnamak sizinnarakane masi phagi natte aikhoi gi mayokta nuclear blackmail tawriba singna khangadaba dude nungsit mai kei takpa du makhoida su onsilakpa yai haibasini haina Putin na haikhe aroibada tabiriba pumnamakpu thagatjare